ꯅꯪꯅꯕꯨꯗꯤ ꯂꯥꯏꯔꯤꯛ ꯐꯔꯤꯅꯤ ꯏꯍꯩꯗ ꯊꯋꯥꯏ ꯌꯥꯎꯔꯤꯅꯦꯅ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯀꯣꯜ ꯂꯩꯔꯦ ꯁꯦ ꯍꯌꯦꯡꯗ ꯉꯥꯏꯔꯦ ꯅꯪꯁꯨ ꯀꯞꯄꯛꯀꯗꯕ ꯁꯣꯏꯗꯅ ꯀꯞꯀꯗꯕꯅꯤ ꯑꯩꯗꯤ ꯀꯩꯒꯤꯅꯣꯕ ꯀꯞꯇꯣꯏꯁꯤꯅ ꯑꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯀꯣꯏꯒꯦ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯈꯪꯉꯝꯃꯣꯏꯕ ꯅꯪꯗꯤ ꯑꯁ ꯑꯗꯨꯕꯨ ꯋꯥꯔꯤꯅꯤꯅ ꯅꯪꯁꯨ ꯑꯁꯦꯡꯕꯩꯅꯤꯅꯦ ꯉꯣꯉꯣꯟ ꯍꯥꯏꯁꯦ ꯅꯨꯄꯤꯅ ꯇꯝꯒꯗꯕ ꯅꯔꯁꯀꯤ ꯁꯤꯟꯐꯝꯗꯨ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯇꯝꯁꯤꯜꯂꯦꯗꯅ ꯑꯗꯩꯗꯤ ꯑꯩꯈꯣꯏꯗ ꯂꯛꯅꯕꯗ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯑꯝꯇ ꯀꯣꯏꯒꯦ ꯌꯥꯔꯛꯇ꯭ꯔꯦꯕ ꯑꯁ ꯂꯣꯏꯔꯦ ꯅꯁꯛ ꯈꯨꯊꯤꯁꯤꯡꯗꯨꯒ ꯅꯁꯛꯁꯤꯡꯗꯨꯅꯅꯦꯗꯤ ꯍꯥꯏꯅꯤꯡꯗꯦ ꯂꯣꯏꯔꯦ ꯏꯕꯣ ꯅꯣꯡ ꯐꯥꯗꯣꯛꯀ ꯌꯨꯝꯗ ꯆꯠꯂꯨꯕꯁꯤꯗꯤ ꯏꯕꯣ ꯏꯃꯥꯟꯅꯕꯅ ꯂꯛꯅꯕꯅ ꯌꯥꯗ꯭ꯔꯦ ꯀꯔꯤꯕ ꯃꯣꯏ ꯍꯥꯏꯕꯗꯨꯕꯣ ꯑꯅꯥꯕꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨ ꯊꯤ ꯃꯌꯨꯡ ꯇꯩꯍꯟꯗꯅ ꯇꯩꯊꯣꯛ ꯆꯥꯝꯊꯣꯛꯄ ꯍꯩꯔꯕꯅ ꯂꯛꯅꯕꯅ ꯌꯥꯗ꯭ꯔꯦ ꯏꯕꯣ ꯌꯥꯔꯦ ꯑꯣꯖꯥ ꯅꯣꯏꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯕ꯭ꯔꯥ ꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯑꯒ ꯏꯍꯩ ꯇꯝꯕꯅꯤꯅ ꯂꯥꯛꯏꯁꯦ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯄꯤ ꯊꯤꯕ ꯂꯨꯍꯣꯡꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯑꯗꯨꯒ ꯅꯔꯁ ꯇꯝꯕꯕꯨ ꯃꯤꯅ ꯅꯣꯛꯅꯩ ꯂꯛꯅꯩ ꯀꯥꯏꯅ ꯑꯩ ꯍꯥꯏꯒꯦ ꯇꯧ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯔꯤꯕ ꯇꯣꯜꯂ ꯇꯥꯔꯕ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯕ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯅꯔꯁꯀꯤ ꯁꯤꯟꯐꯝꯗ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯄꯤ ꯈꯛꯇꯪꯒꯤ ꯑꯣꯏꯔꯝꯕ ꯁꯤꯟꯐꯝꯁꯦ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯥꯂꯦꯝꯗ ꯃꯦꯜ ꯅꯔꯁ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕꯅꯤ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯀꯠꯊꯣꯛꯄꯒꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯄꯤꯅ ꯌꯥꯔꯣꯏ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏ ꯀꯥꯏꯅ ꯅꯤꯡꯗꯣꯟꯒ ꯄꯣꯝꯅꯗꯅ ꯆꯠ ꯅꯣꯏ ꯂꯩꯕꯗꯒꯤꯅꯤꯅꯦ ꯃꯥꯂꯦꯝꯁꯦ ꯂꯨꯝꯃꯤꯁꯦ ꯁꯤꯖꯈ꯭ꯔꯣ ꯂꯥꯏꯔꯤꯛꯀꯤ ꯃꯤꯅꯤꯀꯣ ꯂꯛꯅꯖꯧꯅꯨꯀꯣ ꯅꯪ ꯆꯣꯞꯆꯅꯤ ꯉꯥꯡꯖꯔꯛꯁꯅꯤ ꯏꯕꯦꯝꯃ ꯂꯥꯏꯔꯤꯛ ꯐꯔꯗꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯣꯏ ꯀꯥꯏꯗꯅꯣ ꯗꯨꯀꯥꯟꯗ ꯏꯁ ꯂꯥꯏꯔꯤꯛ ꯌꯥꯝ ꯐꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯪ ꯈꯪꯅꯤꯗꯅ ꯅꯪ ꯍꯜꯂꯛꯄ ꯉꯥꯏ ꯌꯥꯔꯦꯁꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯈꯪꯗꯕꯗꯅꯦ ꯃꯉꯣꯟꯗ ꯂꯣꯏ ꯍꯪꯉꯤꯅꯦ ꯍꯥꯏꯕ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯈꯪꯅꯔꯣꯏꯕ ꯍꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯔꯕꯗꯣ ꯅꯣꯏ ꯉꯥꯏꯅꯤꯡꯗ꯭ꯔꯗꯤ ꯆꯪꯈ꯭ꯔꯣꯁꯦ ꯁꯦ ꯁꯤꯒꯁꯦ ꯄꯨꯁꯟꯈ꯭ꯔꯣ ꯐꯩ ꯅꯪ ꯉꯥꯏꯍꯧꯔꯣꯀꯣ ꯆꯠꯂꯣ ꯅꯪ ꯆꯣꯞꯆꯅꯤ ꯑꯣꯏ ꯀꯩ ꯂꯩꯔꯛꯑꯒꯦ ꯁꯦꯝꯄꯨ ꯃꯇꯝꯒ ꯃꯥꯡꯍꯟꯗꯦꯀꯣ ꯃꯔꯝ ꯃꯣꯏꯀꯣ ꯊꯦꯡꯛ ꯌꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩꯕꯩ ꯃꯑꯣꯡꯅꯤꯅꯦ ꯗꯣꯟ ꯊꯤꯡꯛ ꯑꯗꯔꯋꯥꯏꯁ ꯀꯣꯛꯇꯤ ꯆꯤ ꯂꯩꯈꯠꯂꯤꯅꯦ ꯊꯦꯡꯛꯁ ꯃꯉꯣꯟꯗ ꯅꯥꯔꯤꯕ ꯂꯥꯏꯅꯥꯁꯤꯗꯤ ꯌꯥꯝ ꯂꯨꯕ ꯂꯥꯏꯅꯥꯅꯤ ꯑꯉꯥꯎꯕ ꯃꯈꯜ ꯑꯃꯅꯦ ꯅꯪꯅ ꯑꯃꯨꯛ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ ꯁꯨꯝ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ ꯀꯩꯅꯣ ꯅꯪꯅ ꯀꯣꯏꯔꯨꯝ ꯂꯨꯝꯕ ꯂꯩꯔꯤꯁꯤꯕꯣ ꯑꯃꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤ ꯅꯪꯅ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯃꯁꯛꯁꯤꯒ ꯇꯧꯔꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯂꯦꯝꯕꯤꯌꯦꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯈꯤꯒꯦꯕ ꯑꯁ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯅꯣꯠꯕꯨꯛ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯒꯤꯁꯨ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯌꯨ ꯈꯔ ꯊꯨꯕꯤꯗ ꯁꯥꯎꯔꯅꯨ ꯍꯣꯏ ꯊꯕꯛꯁꯦ ꯌꯥꯗ꯭ꯔꯦ ꯇꯦꯁꯀꯤ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯁꯣꯏꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦꯕ ꯍꯣꯔꯦꯟ ꯀꯣꯟꯅ ꯌꯦꯡꯉꯁꯤꯀꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨꯗ ꯀꯣꯟꯅ ꯌꯦꯡꯉꯁꯤꯃꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯠꯇ꯭ꯔꯕ ꯅꯣ ꯑꯗꯨꯒꯤ ꯅꯠꯇꯦ ꯀꯣꯟꯅ ꯌꯦꯡꯉꯁꯤꯀꯣ ꯑꯩꯅꯕꯨꯅꯦ ꯍꯦꯛ ꯍꯥꯏꯔꯨꯗꯤꯅꯦ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦ ꯁꯦ ꯁ꯭ꯇꯤꯆ ꯇꯧꯔꯤꯁꯦ ꯌꯦꯡꯁꯤꯜꯂꯣ ꯑꯅꯥꯕꯁꯤꯡꯕꯨ ꯐꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯥꯃꯣ ꯂꯦꯝꯕꯤ ꯅꯪ ꯉꯁꯥꯏ NSꯗ ꯇꯧꯔꯒ ꯑꯝꯇ ꯇꯩꯊꯣꯔꯛꯑꯣ ꯍꯩꯃ ꯉꯥꯏꯈꯣꯅꯦ ꯅꯪꯁꯤꯗꯤ ꯕꯦꯇꯥꯗꯤꯟꯅꯤꯅꯦ NSꯅ ꯇꯩꯊꯣꯔꯛꯑꯣ ꯍꯥꯏꯔꯒ ꯃꯁꯤ ꯉꯥꯡꯁꯤꯗꯤꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯀꯩꯗꯧꯔꯨꯅꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯑꯣ ꯁꯨꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯑꯩ ꯁꯨꯕꯤꯒꯦ ꯄꯤꯔꯛꯑꯣ ꯂꯧꯊꯣꯔꯛꯑꯣ ꯑꯩ ꯁꯨꯔꯒꯦ ꯄꯤꯔꯛꯑꯣ ꯃꯁꯤ ꯉꯥꯡꯁꯤ ꯀꯩꯅꯣꯅꯦ ꯃꯁꯤ ꯀꯩꯅꯣꯝꯅꯤ ꯗꯥꯃꯅꯤꯁꯦ ꯑꯩꯒꯤ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯌꯣꯕ
ꯑꯁ ꯅꯪꯁꯨ ꯑꯃꯨꯛ ꯉꯥꯎꯕ ꯍꯧꯔꯛꯑꯕ ꯏꯕꯦꯝꯃ ꯍꯣꯏ ꯉꯥꯎꯔꯦ ꯅꯪꯁꯨ ꯑꯗꯣ ꯌꯥꯎꯁꯜꯂꯛꯑꯕ ꯑꯆꯥꯄꯣꯠ ꯆꯥꯎꯁꯦ ꯑꯝꯇ ꯍꯥꯏꯅꯕꯤꯌꯣꯕ ꯑꯩꯅ ꯍꯥꯏꯕꯗꯤ ꯉꯝꯃꯣꯏꯕ ꯍꯣꯏ ꯍꯥꯏꯕꯤꯒꯦ ꯍꯣꯏ ꯗꯥꯃꯅꯤ ꯑꯆꯥꯄꯣꯠ ꯆꯥꯎꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯒ ꯑꯩ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯌꯧꯔꯤ ꯊꯦꯡꯉꯅꯤ ꯀꯣꯟꯅ ꯆꯥꯔꯁꯤ ꯑꯗꯨ ꯑꯣꯏꯁꯨ ꯑꯆꯥꯄꯣꯠ ꯆꯥꯎꯁꯦ ꯑꯆꯥꯄꯣꯠꯇꯤ ꯆꯥꯔꯣꯏꯁꯦ ꯑꯩ ꯗ꯭ꯌꯨꯇꯤ ꯂꯩꯍꯧꯔꯤꯕ ꯑꯁ ꯑꯗꯣ ꯉꯥꯛꯇꯪ ꯆꯥꯎꯁꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯅꯅꯦ ꯗꯥꯃꯅꯤꯒ ꯈꯪꯅꯅꯤꯡꯉꯦꯌꯦ ꯅꯪꯉꯣꯟꯗ ꯊꯤꯅ ꯉꯥꯎꯔꯤꯖꯥꯅꯤ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯂꯩꯕꯤꯒꯦ ꯇꯧꯔꯒ ꯆꯥꯎꯔꯁꯦꯕ ꯗꯥꯃꯅꯤ ꯑꯗꯨꯗꯤ ꯅꯪ ꯉꯥꯛꯇꯪ ꯂꯥꯛꯑꯣꯕ ꯑꯩ ꯃꯤꯡ ꯉꯥꯟꯊꯣꯏ ꯍꯥꯏꯕꯅꯤ ꯀꯥꯎꯔꯔꯣꯏꯀꯣ ꯍꯣꯏꯗ ꯑꯩ ꯀꯥꯎꯗꯦ ꯅꯪ ꯆꯪꯉꯝꯃꯣ ꯑꯩ ꯁꯤꯗ ꯉꯥꯛꯇ ꯂꯩꯍꯧꯒꯦ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯂꯦꯝꯕꯤ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯑꯦ ꯅꯪ ꯁꯤ ꯌꯥꯝ ꯊꯛꯄ ꯄꯥꯝꯕ꯭ꯔꯥ ꯍꯥ ꯁꯤ ꯌꯥꯝ ꯊꯛꯄ ꯄꯥꯝꯕ꯭ꯔꯥꯕ ꯂꯝꯕꯤ ꯀꯩ ꯂꯩꯔꯛꯑꯒꯦ ꯁꯦꯝꯄꯨ ꯃꯇꯝꯒ ꯃꯥꯡꯍꯟꯗꯦꯀꯣ ꯃꯔꯝ ꯃꯣꯏꯀꯣ ꯊꯦꯡꯛ ꯌꯨ ꯑꯩ ꯁꯨꯕꯤꯒꯤ ꯄꯤꯔꯛꯑꯣ ꯂꯧꯊꯣꯔꯛꯑꯣ ꯑꯩ ꯁꯨꯔꯒꯦ ꯄꯤꯔꯛꯑꯣ ꯃꯁꯤ ꯉꯣꯟꯁꯤ ꯀꯩꯅꯣꯅꯦ ꯁꯤ ꯌꯥꯝ ꯊꯛꯄ ꯄꯥꯝꯕ꯭ꯔꯥꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜꯁꯤꯅꯗꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤ ꯃꯥꯅ ꯂꯠꯅꯍꯟꯕꯤꯒꯅꯨꯀꯣ ꯈꯣꯏꯗ ꯅꯨꯄꯥꯅꯕꯣ ꯗꯥꯃꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯩꯅꯣ ꯆꯥꯔꯛꯇ꯭ꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯄꯩꯅꯣ ꯗꯥꯃꯅꯤ ꯏꯀꯥꯏꯔꯤꯗꯨꯕꯨ ꯑꯗꯨ ꯌꯥꯝ ꯍꯥꯏꯅꯤꯡꯗ꯭ꯔꯗꯤ ꯍꯥ ꯀꯩꯕꯣ ꯀꯩꯕꯣ ꯀꯥꯏꯅꯒ ꯉꯁꯥꯏꯗꯒꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏꯕꯕꯨ ꯀꯩꯝ ꯈꯨꯝꯗꯦꯕ ꯍꯣꯁꯇꯦꯜꯒꯤ ꯏꯟꯖꯥꯡꯕꯨ ꯅꯪꯅ ꯑꯃꯨꯛ ꯍꯪ ꯂꯩꯔꯦ ꯆꯞ ꯃꯥꯟꯅꯩꯗꯨꯕꯨ ꯅꯣꯏꯁꯨ ꯉꯁꯤ ꯌꯦꯔꯨꯝꯒ ꯍꯋꯥꯏꯒ ꯊꯣꯡꯉꯝꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯁꯨꯅꯦ ꯍꯪꯕ ꯑꯝꯇ ꯌꯥꯗ꯭ꯔꯕꯣ ꯐꯩ ꯁꯤꯗꯩꯗꯤꯅꯦ ꯑꯩ ꯁꯨꯡꯍꯪ ꯍꯪꯉꯣꯏ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯂꯦꯝꯕꯤ ꯍꯣꯏꯗ ꯗꯥꯏꯔꯦꯛ ꯄꯤꯗ꯭ꯔꯁꯨ ꯁꯤꯗ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯝꯃꯒꯦ ꯂꯦꯝꯕꯤ ꯑꯗꯨꯗꯤ ꯑꯩ ꯑꯁꯣꯝꯒꯤ ꯄꯦꯁꯦꯟꯁꯤꯡꯗꯣ ꯑꯁꯣꯝꯗ ꯑꯝꯇ ꯆꯦꯛ ꯇꯧꯔꯝꯒꯦꯀꯣ ꯑꯩꯈꯣꯏꯁꯦ ꯖꯨꯅꯤꯌꯔꯅꯦꯅ ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯅꯨꯡꯁꯤꯕꯤꯗꯕ ꯖꯥꯠꯅꯤ ꯁꯤꯗꯩꯗꯤꯅꯦ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯑꯝꯇꯒ ꯍꯪꯖꯔꯔꯣꯏ ꯂꯦꯝꯕꯤ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤꯕ ꯑꯩ ꯀꯩ ꯃꯇꯦꯡ ꯄꯥꯡꯍꯧꯒꯦ ꯑꯥꯏ ꯁꯤ ꯑꯩ ꯁꯨꯒꯨꯝꯕ ꯈꯨꯃꯝꯗ ꯆꯠꯈꯤꯃꯤ ꯑꯁ ꯑꯩꯅꯕꯨ ꯀꯩꯅꯣꯝ ꯍꯥꯏꯔꯣꯗꯤꯅꯦ ꯄꯩꯇꯣꯛꯀ ꯄꯩꯁꯤꯟꯒ ꯅꯣꯡꯇ ꯑꯩꯅ ꯀꯧꯕꯗ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯈꯨꯝꯃꯣꯏꯕ ꯀꯅꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯟꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯁꯤꯅꯅꯤꯗꯅ ꯃꯥꯅ ꯑꯩꯅ ꯀꯧꯕꯗꯒ ꯈꯨꯡꯒꯝꯗꯅ ꯊꯣꯛꯈ꯭ꯔꯤꯁꯤꯗꯤ ꯍꯦꯔꯥ ꯏꯀꯥꯏꯒꯤ ꯋꯥꯡꯃꯂꯥꯅ ꯃꯆꯤꯟꯃꯛꯅ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯅ ꯆꯦ ꯑꯁꯤꯗ ꯏꯔ ꯄꯤꯔꯝꯃꯕꯗꯕꯨ ꯑꯩꯅ ꯀꯩꯗꯧꯕꯩ ꯁꯤꯈꯥꯡ ꯈꯥꯡꯗꯣꯏꯅꯣꯕ ꯃꯁꯛ ꯍꯥꯏꯔ ꯑꯩꯈꯣꯏ ꯕꯤ ꯑꯁꯤꯗꯗꯤ
ꯃꯥꯅ ꯏꯄꯥ ꯐꯖꯩ ꯑꯣꯀꯦ ꯂꯦꯝꯕꯤ ꯑꯣꯀꯦ I love you too ꯂꯦꯝꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯪꯅ ꯃꯤꯔꯥꯏꯕꯤꯒꯦ ꯈꯟꯒꯅꯨꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ I love you ꯂꯦꯝꯕꯤ ꯗꯥꯃꯅꯤ ꯁꯤꯅꯤꯌꯔ ꯑꯃꯒ ꯖꯨꯅꯤꯌꯔ ꯑꯃꯒꯅ ꯂꯩꯅꯕ ꯔꯦꯁꯄꯦꯛꯇꯣ ꯑꯩ ꯄꯥꯝꯃꯦ ꯑꯗꯔꯋꯥꯏꯁ ꯈꯟꯕꯤꯒꯅꯨ ꯗꯥꯃꯅꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨꯁꯦ ꯑꯩꯈꯣꯏ ꯌꯥꯅꯕ ꯍꯥꯏꯅꯈꯤꯕ ꯂꯦꯝꯕꯤꯗꯣ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛ ꯍꯥꯏꯔꯨꯒꯦ ꯗꯥꯃꯅꯤ ꯀꯩꯝ ꯈꯟꯒꯅꯨꯀꯣ ꯗꯥꯝꯅꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨꯀꯣ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯃꯅꯤꯗꯤ ꯍꯣꯠꯅꯕ ꯌꯥꯝ ꯀꯜꯂꯤꯗ ꯑꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤꯁꯨ ꯃꯥꯕꯨ ꯍꯣꯞ ꯌꯥꯝ ꯆꯥꯎꯅ ꯊꯝꯃꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯅꯁꯨ ꯃꯥꯗꯕꯨ ꯃꯤ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ ꯁꯔ ꯍꯣꯏ ꯍꯣꯏ ꯑꯉꯥꯡꯁꯤꯡꯗꯤ ꯂꯥꯛꯄꯨ ꯂꯥꯛꯑꯦꯅꯦ ꯎꯅꯕꯤꯔꯣ ꯍꯩꯃꯥ. ꯎꯅꯕꯤꯔꯣ ꯃꯅꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯪꯉꯨꯈꯤꯒꯦ 이제 이제 ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯁꯦ ꯀꯩꯗꯧꯔꯒꯦꯕ ꯀꯞꯄꯤꯔꯣ 그래서 또 이제 ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯀꯞꯄꯤꯔꯥꯕ 갑자기 이제 ꯀꯩꯗꯧꯔꯒꯦ ꯃꯥꯅ ꯀꯞꯄꯤꯁꯤꯕꯣ ꯏꯆꯦ ꯎꯕꯗꯨꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯅ ꯇꯧꯋꯤ ꯑꯣꯏꯔꯝꯅꯤ ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯅꯃꯥꯟꯅꯕꯈꯩ ꯂꯣꯏꯅ ꯌꯦꯡ ꯂꯩꯔꯦ ꯅꯨꯄꯥ ꯃꯥꯟꯗꯕ ꯀꯞꯄ ꯍꯧꯅꯗꯦ ꯏꯆꯦꯅꯅꯦ ꯅꯪꯒꯤ ꯐꯤꯒ ꯂꯣꯏ ꯊꯤꯗꯣꯛꯑꯝꯃꯕꯅꯤ 이제디 그다이되기 싫나 ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯕꯤꯌꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯍꯩ ꯇꯝꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯇꯝꯃ ꯂꯣꯏꯔꯦ ꯅꯪꯒꯤꯗꯃꯛꯇ ꯏꯆꯦ ꯂꯩꯔꯤꯁꯤꯗꯤ ꯌꯦꯡꯉꯣ ꯏꯆꯦꯅꯅꯦ ꯉꯥꯒ ꯃꯌꯥꯝ ꯄꯨꯔꯛꯑꯕꯅꯤ ꯑꯆꯥꯄꯣꯠꯁꯨ ꯌꯥꯎꯔꯛꯑꯕꯅꯤ ꯌꯦꯡꯉꯣ ꯁꯦ ꯆꯥꯃꯤꯟꯅꯧꯀꯣ 시다 삐로 이제 ꯑꯝꯇ ꯌꯦꯡꯒꯦꯕ 시디 얌 짜오해 아이, 하오니에 파제에 이제 시디. 시얌 하오니에 이제 시푸슬람하게 시푸슬람하게고 ꯑꯗꯣ ꯅꯣꯏꯅꯤ ꯅꯣꯡ ꯂꯣꯏ ꯆꯥꯊꯣꯛ ꯂꯩꯔꯝꯒꯅꯤꯀꯣ ꯆꯥꯔꯣꯏꯕ ꯑꯗꯨꯒꯅꯦ ꯅꯍꯩꯗꯗꯤ ꯄꯨꯛꯅꯤꯡ ꯆꯪꯒꯗꯕꯅꯤ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ ꯍꯣꯏ 이제 ꯁꯦ ꯏꯆꯦ ꯃꯅꯝ ꯅꯃꯝꯒꯦ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯍꯟꯒꯅꯨꯀꯣ ꯍꯥꯏ ꯅꯣꯏꯁꯨ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯩꯅꯣ ꯅꯣꯏ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣ ꯃꯌꯥꯝ ꯄꯥꯝꯃꯤꯁꯦ ꯍꯣꯏ 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 ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯦ ꯅꯪ ꯌꯥꯝ ꯐꯥꯎꯕ꯭ꯔꯥ ꯐꯨꯒꯥꯏꯔꯣ ꯅꯤꯄꯥ ꯐꯨꯒꯥꯏꯔꯣ ꯐꯣꯟ ꯅꯝꯕꯔꯗꯤ ꯑꯩ ꯑꯗꯨꯝ ꯂꯧꯔꯛꯑꯒꯦ ꯅꯪ ꯌꯥꯏꯌꯦ ꯅꯪꯁꯨ ꯌꯥꯏ ꯂꯣꯏ ꯌꯥꯏ ꯐꯣꯟ ꯅꯝꯕꯔ ꯍꯥꯏꯔꯛꯑꯣ ꯁꯠ ꯍꯥꯏꯔꯛꯎꯅꯦ ꯑꯣ ꯅꯪꯁꯨ ꯆꯥꯕ ꯊꯣꯛꯂꯛꯏꯔꯥ ꯆꯥꯔꯣ ꯆꯣ ꯅꯣꯏꯗ ꯀꯩꯝ ꯁꯣꯛꯍꯜꯂꯣꯏꯕ ꯑꯩ ꯌꯥꯅꯕ ꯍꯥꯏꯒꯦꯕ ꯑꯦ ꯀꯩꯅꯣ ꯅꯪ ꯄꯥꯝꯖ ꯌꯥꯝ ꯐꯥꯎꯒꯤꯅꯦ ꯍꯦ ꯇꯧꯈꯤꯗ꯭ꯔꯕ ꯍꯣꯏ ꯅꯣꯏ ꯆꯪꯉꯨ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯅꯣꯏ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯦꯁꯦ ꯈꯪꯗꯕ꯭ꯔꯕ ꯍꯥ ꯌꯨꯅꯤꯐꯣꯔꯝꯒꯤ ꯃꯒꯨꯟ ꯉꯥꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯍꯥ ꯀꯩꯒꯤꯅꯣꯕ ꯅꯣꯏ ꯉꯥꯎꯁꯤꯟꯅꯩꯁꯦ ꯆꯪꯉꯨ ꯌꯥꯝꯁꯨ ꯆꯪꯉꯨ ꯑꯩ ꯂꯥꯛꯑꯣ ꯀꯠꯊꯣꯛꯄꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕ ꯅꯔꯁꯀꯤ ꯁꯤꯟꯐꯝꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯅꯨꯡꯁꯤꯕꯤꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯃꯁꯨꯡ ꯌꯣꯛꯈꯠꯄꯤꯕ ꯑꯃ ꯆꯪꯏ ꯃꯊꯪ ꯑꯁꯤꯗꯤ ꯕꯦꯁ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯐ ꯗꯤ ꯌꯔꯒꯤ ꯃꯅꯥ ꯑꯁꯤ ꯈꯨꯠꯁꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯃꯅꯥ ꯑꯁꯤ ꯀꯅꯥꯅ ꯐꯪꯒꯗꯧ ꯃꯥꯟꯒꯦ ꯂꯥꯏꯕꯛ ꯐꯕ ꯃꯤꯁꯛ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯝꯒꯗꯧ ꯃꯥꯟꯒꯦ ꯃꯌꯥꯝ ꯒꯦꯁ ꯑꯝꯇ ꯇꯧꯕꯤꯌꯨ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ
Mr. Manishna Luang. Manishna Luang bu mana asi lobi nanaba kokthokjari. Mana asi kusinanabagidamakta Honorable Health Minister bu ngalukjari. Damanina soidana launi haidra. ꯄꯨꯝꯅꯃꯛꯁꯦ ꯏꯆꯦ ꯅꯪꯒꯤ ꯅꯄꯥꯅꯅꯤꯀꯣ Damani, nang ay busa ori ba? ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯂꯛꯇ꯭ꯔꯤ ꯆꯝꯅ ꯍꯤꯡꯖꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯛꯇꯝ ꯎꯔꯨꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯛꯉꯥꯎꯅꯈꯤ ꯅꯪꯒꯤ ꯅꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯛꯈꯤ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕꯁꯤꯡꯗꯣ ꯅꯪꯁꯨ ꯀꯥꯎꯔꯣ ꯑꯩ ꯆꯠꯂꯦ I love you, Damani. Damani, I love you. Damani, kainom hangene? ꯀꯩꯅꯣ Noina chinaw kayano? ꯑꯩꯈꯣꯏꯅꯤ ꯈꯛꯇꯅꯤꯗ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯒ As, adudi am chikna nungayramgani ne. ꯍꯣꯏ ꯑꯃꯔꯣꯝꯗꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯄꯨꯄꯥꯡ ꯁꯨꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯐꯝ ꯑꯃꯗꯤ ꯈꯪꯗꯦ 이제도 용 빤그라디 너희들 가만히 떠봐. 렘비, 너희들 야 농아이 되자니나. Ayun mo onjala ba? 완전 잘해, 완전 잘해. 아이 좀 닝무나 로래, 좀 뭐라게. ꯈꯪꯗꯦꯗ ꯑꯩꯈꯣꯏ ꯆꯦꯗꯣ ꯅꯣꯡꯃꯇꯃꯛꯀꯤ ꯁꯦꯝꯗꯦ ꯂꯤꯞꯁꯇꯤꯛꯁꯨ ꯇꯩꯗꯦ ꯃꯧꯄꯥ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯖꯕꯅꯤ ꯃꯌꯥꯗ ꯍꯨꯛꯀꯗꯕ ꯐꯥꯎꯕ ꯃꯧꯄꯥ ꯑꯩꯉꯣꯟꯗ ꯄꯤꯖꯕꯅꯤ Adudi ijedo yam phai ko. ꯐꯩ ꯌꯥꯝ ꯐꯩ Mi machadi machin gase plus anap sangraba kaino walang amta ngangidrena. 호 마루안가 토키드레. 아이수 tum자루라게. Noi bari loiraga ayun mo onjala ini ne. Ho khodi tumninga bado. Damani, aisi sangagi ko. Noi ngawai sana ko ko. 림비 시대 팜실로 Kayino? 실라오바 파모 제 Kayo siwa? 다이리니 낭기니 ꯑꯩꯈꯣꯏꯅꯤ ꯈꯛꯇꯪꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯏꯁꯤ ꯑꯩꯁꯨ ꯏꯗꯣꯏꯅꯤ ꯅꯪꯁꯨ ꯏꯌꯨꯀꯣ ꯏꯌꯨꯀꯣ Hoy, ige. ꯗꯥꯏꯔꯤꯁꯤꯅ ꯑꯩꯈꯣꯏꯅꯤ ꯈꯛꯇꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯁꯤ Damani gi jamlaba thamoibo aina sak khanglodre. Ai changage. ꯂꯦꯝꯕꯤ ꯉꯁꯤꯗꯤ ꯅꯪꯅ ꯑꯃꯨꯛ ꯃꯌꯣꯟ ꯆꯣꯡꯍꯟꯕꯤꯔꯦ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯂꯥꯞꯊꯣꯛꯀꯦ ꯈꯟꯒꯅꯨꯀꯣ Damani, nang ay bu thajadraba? Ha? Ay bu thajadraba? Se, ay thamoy mo khosiyang. Se, ay thamoy mo khosiyang. ꯂꯦꯝꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤꯅꯕ ꯄꯣꯛꯂꯛꯂꯕ ꯑꯩꯅ
ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯏꯅꯥꯛꯇꯗ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯏ ꯋꯥꯒꯅꯣ ꯗꯥꯃꯅꯤ ꯁꯦ ꯋꯥꯔꯛꯂꯕ ꯃꯇꯝꯗꯅꯦ ꯈꯨꯠꯁꯤꯅꯅꯦ ꯊꯕꯥꯛꯇ ꯊꯝꯂꯒ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜꯗꯣ ꯇꯥꯖꯧ ꯃꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯑꯆꯤꯛꯄ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯗꯥꯃꯅꯤ ꯅꯪ ꯊꯥꯖꯗꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯊꯥꯖꯗꯕ꯭ꯔꯥ ꯑꯩ ꯊꯥꯖꯩ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜ ꯑꯩ ꯏꯁꯥꯅ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ओटपीरे नैबीरे मीनोक्तुना ओटपीरे नैबीरे मीनोक्तुना चूथरगले चोदहनबीरे नुंशिगिनुलिकना Uning halle mikop coding pongja coding Ninoktoga mityingdoga unkibada Konsilage ithanumda Leijarage punsigi nanakta lingdana ओटपीरे नैबीरे मीनोक्तुना चूथरगले चोदहनबीरे नुंशिगिनुलिकना Jane Thari nungshigi ichiluda Tinninglay nungshigi ipaktuda Jane Thari nungshigi ichiluda Tinninglay nungshigi ipaktuda नैदून लैरे थमोइगी मखोलना थमोइगी मखोलना ओमदून चागले लैताफम खंहंदना Masibu haidoira nungshiba haibado मसिबु हाइदोइरा नुंसिबा हाइबदो ओटपीरे नैबीरे मीनोक्तुना चूथरगले चोदहनबीरे नुंशिगिनुलिकना वाजबगी वाजमंदी पंथुंगनी Ninjavagi ninja mandi lepulni वाजबगी वाजमंदी पंथुंगनी Ninjavagi ninja mandi lepulni थमोइना थमोइगा तिनरवदा कुंदोगी लिपुन्नी पुन्निंगलीबा Nantaki poklapa mapopni aigi homlar wakhalsu punsigi Nantaki poklapa mapopni aigi homlar wakhalsu punsisigi ओटपीरे नैबीरे मीनोक्तुना चूथरगले चोदहनबीरे ꯁꯤ ꯑꯩ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯅꯪꯕꯨ ꯁꯥꯔ ꯊꯦꯡꯈꯤꯕ꯭ꯔꯥꯅꯦ
ꯂꯥꯛꯑꯣꯅꯦ ꯊꯦꯡꯉꯦꯅꯦ ꯄꯨꯡ ꯁꯥ ꯌꯧꯔꯦꯅꯦ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯇꯨꯅ ꯉꯥꯏ ꯂꯩꯔꯕꯅꯤꯅꯦ ꯑꯦ ꯁꯤꯕꯨ ꯑꯩꯅ ꯂꯥꯜꯂꯤꯕ꯭ꯔꯥꯅꯦ ꯁꯥꯔ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯅꯦ ꯁꯥꯔ ꯉꯥꯏꯈꯣꯅꯦ ꯅꯪꯒꯤ ꯘꯔꯤꯁꯤꯕꯨ ꯕꯦꯇ꯭ꯔꯤ ꯂꯥꯏꯔꯤꯅꯦ ꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯎꯈꯤꯒꯨꯝ ꯇꯧꯔꯦꯅꯦ ꯑꯦ ꯈꯪꯉꯦ ꯁꯥꯔ ꯄꯨꯡ ꯊꯦꯡꯉꯦ ꯁꯥꯔ ꯆꯠꯂꯁꯤ ꯁꯥꯔ ꯍꯦ ꯑꯉꯥꯡ ꯁꯥ ꯁ꯭ꯇꯗꯤꯒ ꯔꯣꯃꯥꯟꯁꯀꯅꯦ ꯀꯩꯗꯧꯉꯩꯗꯁꯨ ꯄꯦꯔꯦꯂꯦꯜ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯀꯣ ꯁ꯭ꯇꯗꯤꯅ ꯔꯣꯃꯥꯟꯁꯇꯒꯤ ꯉꯝꯂꯞꯅ ꯆꯠꯍꯟꯒꯗꯕꯅꯤꯀꯣ ꯑꯗꯨꯗꯇ ꯃꯤ ꯑꯣꯏꯒꯗꯕꯅꯤꯀꯣ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯅꯪ ꯁꯤꯒꯤ ꯕꯦꯇꯔꯤꯁꯤꯃꯗꯤ ꯑꯃ ꯍꯥꯞꯆꯜꯂꯣꯗꯅ ꯍꯥ ꯍꯣꯏ ꯁꯥꯔ ꯂꯥꯛꯑꯣ ꯊꯦꯡꯉꯦ ꯆꯠꯁꯤꯜꯂꯛꯑꯣ ꯍꯣꯏ ꯁꯥꯔ ꯂꯥꯛꯑꯣꯀꯣ ꯂꯦꯝꯕꯤ ꯆꯣꯞꯄꯦꯍꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯕꯥꯏ ꯕꯥꯏ